ngasi Ningol Khut Manipur Wangjingi Sahitya gi sangsan nupi singtagi oiba Wangjing maikegi Wangjing bi sidaki sigi Sheireng Sheidinnaba Sheireng Sheidinnaba loop asigi president Gunamani secretary Chaoba Heikham Loinana Badeshwari Kumam Promila Thokchom Yumnam Utambala Indira Devi Nongmaithem Duga Sunita Khwairakpam Sunita Itaram Hoksari Yan Hana Chauna Hana saying Baba Hubiro I is hiding in Punamapuano Magda Kurum Jadi. I is hiding in Maming Athoba Sinalam de Lam Tarapa Athobo Kogen Hase Lamba Laite Natogum Yangoi Sagon Tung Duna Malem Pumba Koibadi Nangi Kari Aningba Taibang Mapok Hibikta Asuk Saina Pibano Asuk Saina Pibano Nangi Nato Lamenba Kangam Dare Taibangdi Mipainare Malemse Mipainare Malemse He Athoba Nangi Naming Tabada Tongan Kontong Lonare Sani Takni Kangdare Asang Banakut na Koimama Araw Banamit na Mairi To Atduk Yam na Kaurangba Amuk Tasu Ukidri Nong Matasu Tengnade Aki Vana Masin Oi Ihik Hitaraba Taibangna Masa Kaina Katliba Mama Leitana Wariba Nang na Pen na Yeng Badi Kari Matau Kowage Kari Matau Kowage Ing Tarogaba Toba Nangi Asaw Mairi Landangam de Taibangdi Mapu Magi Sintana Angam Tanabangak Asoy Angam Kibiksu Ngakpi Yune Atoba Nanginataw Hemale Nanginatik Yamale Ha Karine Taibangdi Saina Kangle Malemse Zat Kro Nahak Han Kro Nahak Mahusa Imana Saudringay Taibangna Laman Kumning Dringay Nagun Natik Ladingay Zat Kro Mang Kro Taibang Malem Taksidagi Aigi Anisuba Amasung Aroiba Seireng Jabi Mi Jabi Jabi Sadung Pambi Jabi Koichet Chet Dibi Sari Makai Oktabi Uri Makai Mitabi Lori Makai Pendabi Kizarene Natose Lot Le Koilot Jibadi Malem Yot Ke Kanliba Nangi Nakiat Arauba Ihik Hitaraba Punsising Tingak Maingak Mayok Nana Nongbang Nabawa Kanda Singnarakle Puningda Soiraroi Nongmadi Nangi Kongol Lirapa Soiraroi Nongmadi Nangi Kongol Lirapa Mingsat Tange Kaliba Mausa Imagi Masani Taibang Jiba Kibikse Kongpam Halune Hinjabi Kongpam Halune Hinjabi Aying Asasu Kablakle Amam Angan Manare Mahausa Ima Kapningre Tawai Yaudraba Haksang Sing Haugat Tunalag Tringay Nahan Pamda Halo Nate Famda Terone Yamle Nang Nasariba Ok Tribra Hinjabi Yamle Nang Nasariba Ok Tribrane Hinjabi Satlo Nahak Mangkro Nahak Malem Leimai Dagi Yamna Tatna Yamna Labna Punamakwam Kana Kurunjani Ay Mathangda Yunam Utambala Devi Sheireng Khudol Tambinaba Ning Singjari Ahanba Magtada Mayapuna Kurumjari Aigi Ahanba Seirengi Maming Chaudaba Laloi Chaudaba Laloi
yomsinduna pukre thamoi nunghitnaraba lalgi iselna asibagi irel pung pangna Gunamani shuba chahisagi puwarida yeksinduna thamkre tengtha khol amak palisatpu khudam nanaba ningsa phulakli miyoiba hingna sitharakliba phajababu taibangi nachom themlubana ningkhairakliba malengi phaklangda ngathu thengthurakli mangalgi pambom mamsilakliba malemgi manglangum haurakphamgi langjil thiduna atiyada paudamli thawai singna miyoiba sagaida mutkidanaba lairam tilam saktakliba mitlam thawai mirelgi yakabungda liklam paumel piri nungda pomsat narakhiba leirang nungda pomsat narakhiba leirang pangi laizada khikpada layon chongamdri miram lenskida kalak chambalgi phampakta mahik changu saktarari athoi ahengi sang onnanaba adungai gi ningsing saktam tamnarari ngasigi ayuk sida tamnalai gi phizet tholaduna shahum pirari haksangda lamhangi nungshitna yaibada thak thak nikli thangai nungshida lonthoktraba malemgi khubamda lonthoktraba malemgi khubamda hingningbagi maru hulakli miyoibagi minglen mutkidanaba kangnaidraba iselgi torbanda manaidana thinarakli tumba mallaba taibangna malhaunaraknaba thaglot pa yeknabana nairari thaglot pa yeknabana nairari shaknaiba pumhaigi lanpungda thakpanaba maramchat semnanaba hairaroi nafamda nojaraduna kairaba thamoigi michaigum corona ningol nabi nangse shaudaba landungi laloini hanba se matang sida loijare aigi ani shuba serengi maming matamgi tamnalai khudol tamjari he corona nangna thongjilda leplaraba sida karamba wana kaujashige nanga mayokna ningdaba kanglei sa singna khongthangdugi marol khanglabashu changsinduna nanak nakna hida amat thaninde ikai khangrabi na chongshilakli kanglei shagai gi phamangda amuk tangdi taklamge ningjaduna napadasu sirol taurari aidi sarit sara hengini muksari sembirakpa mapudugi damak khoiju lekham maisuduna talashu tairel pungphai kanduna furashu lairol londuna intoklashu lengde lausingi khulai su nachungda laisang singi isai su tashinada sida hidak su namit thupta he corona nang anam yam kali nang marau yam lay nang nabuk yam luiko mathangda ai uza Khwairakpam Sunita mayang yamfamda amuk hanna nongna sak tatrabashu yare hanaina lawjarabani yamna mahakki magul amagi India gi National Best Teachers Award dumba mana President of India na pirakhabani mawanda ida Sheireng ama khudol topinaba haijari uza Sunita Sheireng ge maming kanglei ima mingsel oiba lauktak su kanglure luhup oiba kaubru su ningkai rure
khoidau oiba kangla su pumlore laitiang happy lily su patlore laitiang happy lily su patlore magun happy sangai su sirure jingmi tammi apun bakolau tana siruraba kanglaipak hinglaki amu siruraba kanglaipak hinglaki amu ningthibi singkhai su phidup khuludre ningthibi singkhai su phidup khuludre Hajabe tamya su kori seludre sana phoksu masu tholudre sana phoksu masu tholudre sangkholebi thampal su ipom horudre lairang laikhok su lep na kanglure lairang laikhok su lep na kanglure hairang su haikok ta pun na patlure aying ba malang su maisa olure aying ba malang su maisa olure pombi segla su maron tholudre Kabigi kalam sulamay da tarure, kabigi kalam sulamay da tarure. Le palay tana santi ki kongtang da, kanglay imana joy oiraki, kanglay imana joy oiraki. Kalak yang tegi nung sit na humlore, miwa may sagi mayri na saklu, lai bithobi imabu kaplure, lai bithobi imabu kaplure. Sagay na pi na may thong bukumlure, Awaba sintagi potong bopurure, angang ba ikeng na turengum. Angang ba ikeng na turengum, anam hasuraba matang kuina. Kanglaysa koti kayagi pirang tana, kanglaysa koti kayagi pirang tana, imagi kuyabo samjaki kapna, imagi kuyabo samjaki kapna. Ipa ipugi warina, mangluraba thauna lising haptuna, Ipa ipugi thauna lising haptuna siba sangbagi lamdam leptuna joy oiraki kanglay ima joy oiraki kanglay ima kurumjare Mathangda Oja Badeshwari Kumam Sheireng Pabinaba Hajari my own Tobiro Duga Sheireng Pabiro Badeshwari Kumam Aigi Sheireng maming Loktak Kanglana Khoidowni Loktakna Mingselni Thangjingna Uphamni Korek Taretna Isoklam Nambi Mapalna Itinpham Loktak Imagi Saktambu Hokraba Kayagi Warisingbu Nauhona Amuk Ningsinglai Sabi Sanau Kayagi Thokraba Wari Kayabu Haubo Konu Anigi Nongta Patta Thokhiba Karang Laifum Mathakta Haubana Kambong Managi Langpai Khangpok Saduna Lairaba Punchi Lenkhiba Konuna Karang Singkhongda Hiru Temai Leptuna Lemlai Ngami Themngaigi Wari Kayabu Kaungamde Loktak Imagi Masai Konda Thamang Patki Patyaida Thokhiba Pakhang Uran Naha Khongjomba Soibung Hanjabagi Mamom Pidonu Anigi Thokhiba Waribu Nongna Ningsinglaido Nupi Oibi Kayana Hiru Temaida Leptuna Paura Hangjel In Palaga Ingi Paura Ku Thonglaga Lemlai Ngabu Phakiba Amukshu Ningsinglai Nahonana Loktak Imagi Iyaida Wakai Hibu Tonglaga Ngagi Lang Butharaga Mathaubada Uningthaugi Hibu Tongduna Kutta Nauren Paiduna Ithakta Naurel Khairaga Kutta Hiyai Sai Paiduna Nauki Tantha Iroinana Gorong Gorongi Konthoktu Amuk Hanna Ningsinglai Amukshu Ningsingli Nahonana Waksing Thagi Ingkraba Nonga Lamdai Matamda Nauki Tanthada Sakhiba Isaido Ningsinghalli Nahonana Ningsinghalli Nahonana Sheireng Tanga Khudon Tawjariga Aigi Anisuba Sheirenggi Maming Matam Pangidako He Taibang Mioiba Matam Kauba Ehakti Lehaugani Lengdana Taibang Nakhoi Khaktani Sigadaba Chatkigani Malem Asidagi Taibang Hakchang Thadoktuna Kakigani Thawaina Malang Thokta Leisilna Thong Oiduna Matam Aina Leiringai Suhauro Nomhauro Sathauro
taibang mioiba nakoina awaba masak khango urakani matam kowa egi saktambu nakoigi apokpa palem panthaugi saktamdo matam kowa ehakni aisu numitna satlingai satlauge taibang nakoisu korong manna leiringai asumba sajat saktuna afaba wakal khanduna ngamjahoro taibangda ngamjahoro taibangda muka namaya puno ko kurunjare Promila Thokchom Sheireng Khudol Tobin Hijari Aina ahamba magtada mayam lumphumda Kaikumnaba Jari Aigi Sheirengi Maming Oidribra Matamdo Masagi Matubudi Tausada Daita Kainu da Mioina Asuki Matik Hai Ngang Sakpa Ising Lite Aranda Pambena Masabu Kanjanabu Hunaze Hawaii Yauba Sasinai Uming Jamba Sasinai Pulap Punsinai Misagi Ipak Nari Nangmei Udaba Mayam Arunba Mapamdagi Pangba Talab Jadagi Mahi Situli Pit Mirak Nara Yenduna Angapani Mangakan Krabamioibani Napan Kan Krabamioibani Mana Kan Krabamioibani Kaujan Ti Krabamioibani Tin Yotana Kantade Hainabi Sende Kanade Kadum the Zelaga Maning Mamang Kawang Kwesian Kanda Corona Tari Bado Munda Loksinde Hari Bas Singsu Pazana Inde Stay home, stay safe Kudong Tidanaba Satokana Yundalayu Tinapin Simlu Second Punjana Kuchambiu Satokuraga Ising Asabagi Manilna Sinda Maida Natonda Asaba Sol Honjilu Asaba Mahitoina Takwa Pai Adubu Anambana Tade Taude Anambana Tade Mana Tauriba Papsing Imung Maningida Magni Adubu Imung Maningi Mio Sinadi Pap Adubu Bonglam Lu Haraglabada Budi Taraki Ratna Baku Ratnakar Ram Nam Sonba Hitaduna Mara Sunjaki Matunda Balmiki Ningthol Lauraga Ramayan Upana Rakhi Taibang Pana Khanaki Masana Masabu Sendok Sedana Kanana Kanabu Sendok Ngangani Masana Hinabi Sedana Karamna Hinabi Uragani Apet Palekuna Wehani Mamonda Tabaya Bagum Unging Wakasu Angangi Matoguna Apabagi Damak Kunai Kanabagi Damak Napal Punamak Lotokuna Hendokwa Matou Taragli Hainabi Semba Matou Taragli Mioiba Kunai Mukidanaba Okay. Aidi Ani Suba Sherengi Mami Apabata Inabidani Goro Hanba Nganba Mana Hankrabada Maithung Maka Lamjana Niku Kharadangidama Honajari Leka Phana Tanglo Tenglaga Nidra Lairembi Imagi Lampa Taibungzi Bapunu Namna Tungkun Tana Kraba Matamda Lerang Lesa Tamzaki Inung Tena Ngalakpa Wakilan Bausipa Sarwena Tetu Hingakpa Taibungzi Lerang Lenam Malang Bana Kumlakpa Poina Lena Tizarapa Kasage Mapugi Soronda Adubu Tinarure Lerang Numsibi Lerang Leko Loiduna Malem Leda San Taramba Montu Ida Lerang Maingobi Lerang Lenam Numsibi Mapugi Soronda Yongamda Lamakanga Mangledu O Lerang Singare Lerang Punsi Telanba Aing Amagi Okibadi Koro Hanba Mabuki Bara Natraga Mapugi Soronda Taibang Kanana Kakigani Kibara Lerang no Nusibi Karigi Tamoy Adu Hangna Warobanu Apabata Kangani Apabata Ningani Lerang
aina tawjabana aina phangjabane mapudi misang mikhai naide punamaki yathanabuta pinabiruni. Thank you. Apomba kaya asat pasu pamjai leirang aikhoidi ningtam lanphamda laikhidraba thauna phaba singdugi mongphamda katpiyu saibiyu segaiduna sinthabirau pirang miludagi patpumduna mongphamduda harau mathoi kajage masina oigani penjaba mapok pharaba mioiba sana kaithen sidada korau magi maisa lakta thenduna thambiganu leirangu taret senjagi dama aigi ani suba saireng kaidongpham Hawaii kaidongpham oiriba tala pamengum lepliba taibang haksang nungsiba tongli nangi nagaida Hawaii sekla mangana awa kongai khangminai nungaiba samasu thengnaminai sanglab lambi su chatminai harau nop tamduna nong masukap ki ningamdana themjinjai thamoina thawaibu sanglui luraba hiden singda akhatlui wanglaba singsu hadokna de ikoi ani kauthok lui mitup kharadang sigani haiba mapokse hidanarui kallaba isiel duda mangda holiba hiroi singa launarui nom sukanaga hankibada pukhiroi daba polamgi damak unsigi numida wairam oiraklabada khangjarai iran langjaruba taurang phakka on thoina khangduna milu pirang sinthana hedona he sanbada tukhigani tala pamensu paikhigani thawai seklasu hanglaba nongdon atiyada aigi ahum subamadi aroiba sereng landarakle lanjadaba lanjangda khangna khangdare una udare kadaidagi kanaga kamdauna Chinadagi sitharakpada Bharat Bhumida yakairare yawon yatarare sat khigadaure punna pullabadi sigani singamdana laikai laithoknaganu corona kaidongphamgi kaihorare mairik pidagi maijau maisak oija oithak oinare lana lamjingle warakna wakaire phana hadokle pumnamaku khurumjari Yang nungaire oja Gunamani Khundongbom oja Gunamani Leima hasumam samna khangnaba maksi Ningol Khut ki president na thaupu biribini hanna thagatchari oja Gunamani mathangda ina Nongmaithem Indira Devi bu Sheireng Khudol tabinaba haijade Aiki Sheirengi maming Khenaba Nangi wari magi wari aigi wari Khenaba laite awabagi wari di Loksing leiba miyoibani adubu Pamde naksinaba awabaga Thaiduna jatkini awaba midagi Marup laite awaba migi sagai natai kairoi laikai hanna yengnade awaba ude he miyoiba kawida konangse manaba mapokni miyoiba pumbagi khenariba haibabu awa nungaitani awat palaite furadalan awat palaite jarugi khangpokso adubu migi mi ngaktani nungaibagidi pambom tingningde lairabagidi asira miyoibagi haunasa mina mibu tuhatpiba adubu khangu simadi miyoiba singanu khudombi lairaba mangonda haugatlaba noma lairaba sina umdoktuna pukini phura dalan sing mayokna bangamloi asonba makoy siba kidana haugatlaba lairabana
Nangi wari, magi wari, aigi wari, khenaba laite, awabagi wari di. Wow, wow. Aigi sayengi maming punsi. Mensin bangam laroi daba pirangi iputsing kanana mensin bigani. Oirambani nang na aigi punsi gi asa ga loina na thajaba dekhat jaramba yening singdo kangre matam chupagi oina. Haukrama matam kayada pen nungai na nokjaramba lenja kiba punsi gi tangkak singdo ngasidi kadai thiba phangdre. Leptana changsli mangdadi leptana ngairamba mikup singdo karibu hai sige pirangi ipakta irupliba punsini haunabra sibu haunabra ne punsi lemauriba punsi se kari oini khangde ai loise Am Fajare Sheireng Jake Equigi Irakta Sahitya Akademi Manipuri Advisory Board ki Honorable Member Yamikai Khunjariba in Sijariba Yamba Dr. Jodhachandra Shanesam Equigi Irakta Lere Aduna Ozana Mayampurmukut Tamunu Mayampurmukut Thogot Point of Wahi Amanitang Tambina by Hijagaduga Sheireng Papa Maka Chatran. Ngasigi Ningol mayam Manipur. changing changing hajab tare mayam punumapu aina taramno oksari hoje khoi mayam ja amaga unabasu yadramnena sigumba khogi mobile ge through the khogi zoom gumba kari gumba te communication ge through the mayam unabasu yamna nongaije yamna harauje aibu Ningol Kirankumar na masida yaura rawana habirakpa yamna nongaije ngasidi karigino khande agi mobile je yamna kuina changre join tongna hona bada du ei khonjel je tabiribra je khangjadre maya apna mak yamna sigumba thorama ma yabi puna makoina tarana okchari chathabiro yamna nongaina tajarage hoje Funny. Yang nungare tamona mayang from the Wahikara Tambiva. I Huzik Yunam Utambala bu Sheireng Amakak Pabinava, Tentak Toba Sheireng Ama Pabinava, a Hijari. ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯇꯝꯒꯤ ꯇꯝꯅ ꯂꯥꯏ ꯍꯦ ꯀꯣꯔꯣꯅꯥ ꯅꯪꯅ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯔꯕꯁꯤꯗ ꯀꯔꯝꯕ ꯌꯋꯥꯅ ꯀꯧꯖꯁꯤꯒꯦ ꯅꯪꯒ ꯃꯥꯌꯣꯛꯅꯅꯤꯡꯗꯕ ꯀꯪꯂꯩꯆꯥꯁꯤꯡꯅ ꯈꯣꯡꯊꯥꯡꯒꯤ ꯃꯔꯣꯜ ꯈꯪꯂꯕꯁꯨ ꯆꯠꯁꯤꯟꯗꯨꯅ ꯅꯅꯥꯛ ꯅꯛꯅ ꯐꯤꯗꯥ ꯑꯃꯠꯇꯁꯨ ꯊꯥꯅꯤꯡꯗꯦ ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯤ ꯑꯣꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯀꯪꯂꯩ ꯁꯪꯒꯥꯏꯒꯤ ꯐꯃꯥꯡꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯇꯥꯛꯂꯝꯒꯦ ꯅꯤꯡꯖꯗꯨꯅ ꯅꯥꯄꯗꯁꯨ ꯆꯤꯔꯣꯜ ꯇꯧꯔꯔꯤ ꯑꯩꯗꯤ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯕꯤꯅꯤ ꯃꯨꯛꯆꯔꯤ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯗꯨꯒꯤꯗꯃꯛ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯃꯩꯆꯨꯗꯨꯅ ꯇꯥꯜꯂꯁꯨ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯀꯟꯗꯨꯅ ꯐꯨꯔꯁꯨ ꯂꯥꯏꯔꯣꯜ ꯂꯣꯟꯗꯨꯅ ꯏꯟꯊꯣꯛꯂꯁꯨ ꯂꯦꯡꯗ ꯂꯧꯁꯤꯡꯒꯤ ꯈꯨꯠꯂꯥꯏꯁꯨ ꯅꯥꯆꯨꯡꯗ ꯂꯥꯏꯁꯪꯁꯤꯡꯒꯤ ꯏꯁꯩꯁꯨ ꯇꯥꯁꯤꯟꯅꯗ ꯁꯤꯗ ꯍꯤꯗꯥꯛꯁꯨ ꯅꯃꯤꯠ ꯊꯨꯞꯇ ꯍꯦ ꯀꯣꯔꯣꯅꯥ ꯅꯪ ꯃꯅꯝ ꯌꯥꯝ ꯀꯜꯂꯤ ꯅꯪ ꯃꯔꯨ ꯌꯥꯝ ꯂꯩ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯂꯩꯕꯣ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯜꯂꯤ Yang Fare Oja Sunita Khwairakpam Sunita ina ngasai su mayam de sak tak sagre National Awardee Best Teachers di Promila Loi Sakham Ojagi Sheireng Atien borgana ani pabiro oja adu khara sanglak tobo de am khatam Ni suba Sheireng ki maming imara nang bunak sumge. Pari nawa saug driba, taibang isik pulakle, Palem gi phaira tajin thak,
khomlen tongkum talona khomlen tongkum talona hum 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 lai rabi namagi pit kimani oiriba taibang punsi asida sambal oina sanagi lainamche nasaruko sukna mamla ahingi mamla nongdol atyagi tawa misak mariki hajagum nangaluko matangi Sheireng miluda pi sinaram laga ningsing bana amo kaphale aibo kangluraba thamoigi ipak ngasi amuk ihaurakle tonglare amo wakhan chekla sagal tupang khapladuna sembi draba lekol sida ninglure taibang oiraboy urakle kakthok uraba saktamdo kaurure amuk magi maming ningsing isaina loidringai paikre sekla ningai dana thadok lamlaga thamoigi lekon mitlu dapi sinaram laga kurumjari Oja Promila na matang da Sheireng pabigani Aigi ahum suba Sheireng mami punsi khungsa lainanaba yum amatang senanaba fi kharadang sakha uwaba pidanaba konabada waraba punsi ama khangawdana ngalakhibani mangal amakhak asagi thamoi maka ithak hongna pairom minok tamjadana maithung maka lamjaki hainingba pohali mathauda senda khonjelda nganglaki phagiba isai mamangai yangu kudingda nungsiba fajaba uri thamoi magi lakanungdo nungsi kaya phahali mangal aduna koi khalui taibangda mahaki punsi katuna pelange awat apa lehaloi hangjadbe panglaba madi he bidi bidata nangna kari tambiriba uragle khanglagle ngasi mangaldo mami samragle mangaldo mukhidanaba kana honari leja panggan chijanai pungning loching thaduna hona henjilai kupsil rakhi amambana musi ki mangaldo oigadra ninguna sagatjaruba asasing si kanglaga si haina adubu nehatpiraba kanagumbagi punsi lekhatpa yadraba thongmeigi dosigum mukpadi ngamda ngali musina aroiba ngaijari waraba punsi yam nungaije Oja Promila aina khangjabada Manipurda nupigi Sahitya gi sangstan ahum lei macha chanu kaksing ani subda lekol do ahum subda Ningol Khut Manipur Wangjing maikegi ahum sini ngasi Ningol Khut ki member purmana pullaga Sheireng Sheidinnaba online da pangthokpasima askumatik nungaijei masidaisida aina haijabadagi tamu Jodha Chandra Sanasam Manipurgi maming leiraba novelist, translator, poet, lyricist, adu masamuksu miyoibagi ana lying sidaisida kathoktuna seba torolaba adugumba Manipurgi chauthokchaningai oriba aibani mahakna aikhoi maksida yauraga mayam puba thakado haikara thabigi phuja askumatik nungaijei tasengna asigi si Sheireng Sheidinnaba si aina Chaoba Heikham Mahak General Secretary ni
Kui Nupi Khutki. Magna Serengma Parga, a Lushin Pamjay, Chaoba Heikham, video on to Viraga. Sheireng Papiro, Duga, Nasi Sheireng Sheidinnaba Lushilasi, Haidana, Hajaningi. Do Karigumba Chaoba Heikham problem like Tardi. I know, is it Sheireng Sheidinnaba officially Lushinbagi Wahikara, Tamo Jorachandran Habiraga, Lushin Mapame. The Tamono Wahikara Habiraga, Lushilashia, Tamo Wahikara Habir. Masigi Ningol Khut Weblime poetry reading si Yabu Pangjaba Yana Nongmaithem Aina Punamaku Changing charging Hajarage Badeshwari Kumam Promila Thokchom Indira Devi Yumnam Utambal Sunita Gunamani. Question CG and Pirakar question and Chile. Gunamani, Chaoba Heikham secretary. I'm doing no luxury, Taram, no luxury. So my to Ningol or Bijingi, Fajaba Sheireng Sheidinnaba, Tavan Nongmaithem, Yana Penje, Manipur si, literature gi, corridor gi matang the Zudum. India gi oina su mayamna khangbirabani adaba khoina khoi misel marakta sumai tawduna Sheireng Sheidinnaba nungsiba phajaba Sheireng adam mayam mangda phongdoknaba si yamna afaba nungaiba tangphamni na in lojai mayamna ngasi pullaga mi Nepal taruk waramana ina khangjabada ngasi Sheireng thibigiba Yana Pajaba Sheireng Yauri, Ningoli Oiba, Samagi Oiba, Mamungi Oiba, Lady, COVID-19 Kedabungamni, Equi Sheireng Quina Corridor Bunung Shijabasina, Kalimaki, COVID-19 Equid Sopungamno, Isai Shanazu, Section Z, COVID-19 Funayana Mountain of Torgos Equina Sigumba. Forum Sindana Ningol Khut Wangjing Mafam the Maki Sumana Sinna Tobasi, the literature gi Yana Mafam Yana Kanba Mafama Madam Kandana Lady Yaji, Koi Kanan Ningani, Masai Yabu Pangjaba Yana Nongmaithem, Punamaku, Noluxury, Punamakutarano Oxury. Tamu Thagachari, Tamo, Adelusilapada, in Amukanda, Tamu Jodha Chandra. Lidagi Oja Khwairakpam Sunita, Ningol Khut ki President, Oja Gunamani Leima Khundongbam, Secretary Heikham Chaoba, Yumnam Utambala, Badeshwari Kumam, Indira Nongmaithem, Amati Promila Thokchom, Mayam Punumapu, Amukhan Kuramjari. Matang is Sheireng Matang Sheidinnaba the Mohan Nurshi. I am doing dialogue. Namaste.